Maruiba Pau Sugunu Napat Faunariba Thong Hek Saba Loibaga Napat Amadi Tangjengi IDP Sing Masamasagi Yumda Hanjin Hanabu Honoragani Highness Minister Y. Kemsana Thazamaki Kre Ayush Amadi Herbal Gi Polam Sing Sungiba Amadi Yoliba License by the Bamio Singi Matata Action Lokalagani Haidi Cabinet expansion Tauraba Matung portfolio Yanthokani CM Kangpopi Faraga Senapatida Cabinet Nifam Pangthokani Haina Deputy Chief Minister Losi Dikona Fongo Kray NCC NE Reason ki ADG Major General Anurag Vij na NCC Manipur Unit Mapangal Kangkhat Hanamagi Thorang Sing Lauthokray Amadi Cookie Singbu Maitai Amadi Nagaga Khana Handuna Indiana separate cookie state same Nava master plan Tauri Haina NSNIM na Maral Sidakli Kurumzari ISCOM Manipuri Pau Mideng Tabiriba Kwai Punamapu Taram Noksari Hausipaw Sandokna Pizari State Highway ama oiriba Moirangdagi Wangugi Lambi Numitara Manganigi Manungda Semlagani Loinana Manipur River gi mathakta sariba Sugnu Napat Paunariba Thong Athubada Hek Saba Loibaga Napat amadi Tangjengi IDP Sing Masa Masagi Yumda Hanjin Hannaba Hotnaragani Haina Chief Minister Yumnam Khemsana Phongdokre Wafamasi Kumbi Assembly Constituency gi MLA Sanasam Premchandra Amadi Kumbi AC gi Miyamna MLA gi Sangaida Chief Minister Yumnam Khemsanbu Taramna Okpagi Thoranga Mari Lainana Phongdokhibane Mahakna Makha Takhibada Peace Natana Solution Amata Lairoi Thokriba Irang asina Maram Oiraga Community ani gi marakta Thajanadaba aduna Maram Oiraga Amana Amagi Manakta Changba Ngamdabane Manipurda Santi Puraktana Nungaiba Saukhatpa Lamdam Oiba Yaroi Community ani gi Myoising Masa Masagi Mayumda Hanjinjage Haibada Maram Thingliba asina Kanano Haibadu Aikhoi punna tapna khangdok minasi haiki MLAS Premchandra Phongdokhibada political gi oiba khetnaba yenglaga amana amabo hunabagi mahuta amaga tathok tasin taunaduna awat apa yenglaga iramda masigi sakhat thorang sing paikhatnaba hotna minarasi haiki Thoramaduda Chief Minister Yumnam Khemsan Thanga Assembly Constituency gi MLA T Rovindro Kumbi gi MLA Sanasam Premchandra amadi DC Bisnupur Puja Elangbam na Athoiba Mithunglen Singoina Saruk Yakhi Thoramaduda Nauna Minister Oiraba Yumnam Khemsanda Lai Pareng Huktuna Natki Lengyan Yanduna Madi Athen Potka Duna Taram Okhi Peace is the only solution and Santi Natana Kaiso Paile Ukanda Riva community Ani Sigi Thajanadabaduni Sangban Whites. Same zone Haragadi, Maitaina Tabazagada, Hek Sangbadi Kisukaide, Abako Isu, with zombies in the Tabazagada, with Sang Kisukaide, Hanjanari, Adu, Mapumoina, Surachalpur, More, Amadi, Impalgi, Peri Lerumba, Uki, Sinausin, we have so, Hanjan than a lady, Adu, Sasan Nevasil Lakpataragadi, Akai Puni, Kutabani, Aduna, and a Tamjarisi, Asai, Yamana, Habibu Dumaina. We Manipur Santi Portana, Maibiaroi, Wangu Sapatana, Manipur Sapapayaroi, Adana Wangu, our Pakudima, a Matek Bank, we also get Hajarakanda, a Punamakari, a Luciana, we are to lose again. Lamdamasir Popa, Lamdamasir Salva, Lamdamasik How the Kaliwali, Kanana Kalidawi, Mangatani, Aduna. Rajnitika Maria never sing that Kana Masina, Pongun the Hunaba, Pangan the Nana Yawsi, I point the Dakala, I point the Poisa in the sand. I see I point the lady from Homestead and Bayade, I do, as on the man Hadisi in Ajanova. I don't know them, when I will them say,
MLA Prem Chandra MLA oirga Prem Chandra do afabani harga afabal lamdam do garak payaroi aduna nasi ayu MLA himban nambiriba ayu tapi tambi ngamba leader mayam sina amani association mayam na koine punjal laga waliba mayam singse tabak tong minaduna nima naba conference ro oina bhanamada ngasi degi horga sobo daita lomina dona lakadu tonga mathok tharum kuni makta koi apun ba sakki do galase haibo famje thamjaraga mayam punnama Manipur gi Ayush Directorate na license pai de balanai mui singamadi entity singna manama singdagi sungba Ayush amasung herbal products sing yon bagi mathakta akanba action lokhatlagani haina laukthokki baga loinana Directorate na nongna lokhatliba khongthang ase lamdam asida unregulated products sing puthokpa hengalakpa amadi medicine sector da misleading advertisement tawrakpa sing ase thengnabagi khongthang amani hairi Directorate of Ayush Manipur gi Director Dr. Akoizam Lokendra Singna Paumi Singa Unaba Amada Fungdokibada Licensing Norm Amasung Advertisement Regulations Sing violate Tauba Sing Compromise Tauroi Makoi Singi Mathakta Strict Oiba Action Sing Lokatkani Masigi Mathakta Competent Authorities Singdagi Licensing Pai Daba Singna Karigumba Manama Singdagi Herbal Amasung Ayush ki Hidak Langthak Sungduna Yonba Thingnarabadi Makoi ki Mathakta Akanba Action Sing Lokatlagani Hairi Director na Makataraduna Supreme Court amasung Ministry na State Singda Rules Singi Wangmada Manufacturing amasung Advertisement Tauba Singi Akanba Action Lokhatnaba Khangan Kiba Laikre Khongthang asi citizens singbu potential health risk tagi kanba ngamnaba amadi misleading claims singdagi ngakthokpa ngamnaba khongthang amani haike miyamda lana lamjing bagi mongda advertisement tawduna sandan lambi sathariba Singi Mathakta Drug and Cosmetic Act 1940 and associated rules ki matung ina matamsan action lokhat haudrabadi tungda afaba oirakloi haiki Chief Minister Yumnam Khemchan Singh na lusingba Manipur government asigi ahum suba cabinet meeting Senapati district headquarter da pangthoknaba sem sare Chief Minister Khemchan Mifamasi Bustaruk Yanabagidama Kangpokpi District Fauduna National Highway number 2 Imphal Dimapur Lambida Chatkani Haina Deputy Chief Minister Losi Dikhona Di Hindu Pauchena Pauchega Akhanana Lauba interview amada Fongdokre Dikhona Makha Taraduna Hai Nauna Semliba Manipur Government Asigi Cabinet Minister expand Taurava Matung Minister Singi Portfolio Sing Yanthokani Cabinet expand tauba asi matam khara changba yai amadi center ga tanaba su sungani haiki mahakna makha taraduna hai irang asina maram oiraga mayum makai mangan khraba imung manung singna relief camp singda wana khangduna layiba singasi masagi mayum singda hanjin hanba haibasi government asigi ahanba priority ni mahakna Mapang ama oina chatminariba Kukizogi Lusingbi Deputy Chief Minister Nemsa Kipgenna Imphal da lakpa ngamdrabasu mahakna miyang unaduna government asigi thabak thoram singda chawna mateng pangli haiki Handak Ukhrul District ki Litan da thokiba thodok kamari leinana Deputy Chief Minister Dikhona Fongdokhibada Litan da thokiba thodok adu Kuki amasung Naga Furup anigi marakta thokiba class nate thodok adu Litan da khundaminariba tangkhul amasung Kuki khunja singi marakta thokiba irangni Lamgi Sayed Naba Amari Tangkul Naha Ama Kuki Singna Tamthina Furak Padagi Saukthok Lakliba Irangasi Nagagi Lup Asauba Singi Mihut Singa Unaduna Warisaba Haure Amadi Lamgi Sayed Naba Sing Khulu Chingba Singa Famina Duna Warisin Purak Naba Government Asana Lokat Payaba Kongthang Sing Lokat Lihaina Mahakna Fongdoki Additional Director General ADG NCC Directorate Northeastern Region Shillong Anurag Bijna Ngarang NCC Group GP Imphal da thunglakhibaga loinana Manipur da leiriba NCC Unit asigi mapangal kangkhat hannabagi plan sing laukthokre Major General Bijna NCC Manipur Unit ki thabak thoram sing review tawkhibaga loinana NCC officer staff sing amasung cadet sing unadana wari sanakhe Unakiba aduda mahakna NCC ga mari lainana maru oina aspects sing maru oina NCC training module sing youth development initiatives sing discipline standards sing amasung Manipur unit NCC gi anauba achievement singi matangda wa ngangki tungda Major General Bijna media singa unaba amada
hai. Manipur Unit NCC asi top topa magun laibana sahi lisang sitna makhoi performance sing asi makok thongduna lagli. Mahakna hai North East region asigi manungda Assamgi hek ngamthangda Manipur na khwadagi yamna cadet sing puthokduna Delhi da pangthokiba Republic Day parade ta saruk yaba ngamba unit ama oiri. Manipur gi hojik lairiba crisis asina maram oiraga security standpoint da participation sing khara watli. Adubu hojik the situation asi improve oiraklabanina directorate nasu Manipur NCC unit asi mapangal kangkhatnaba soidana hotnaragani haiki. ADG na makata na haikibada lakadoriba numit kharani asida Manipur gi NCC cadet ki masing asi expand tawragani haina lauthokiba loinana expansion tawriba thorang asi loinana Manipur state da directorate asina all India adventure camp organize tawnaba thorang tawri haiki. Mahakna hai Manipur gi NCC cadet sing asi yamna haithoi singthoibana ayamba oi thogliba conflict asina makhoi gi activities sing da chawna effect tawri adubu situation asi fully resolved tawbaga loinana cadet amasung youth sing da chawna kanaba fanglagani. Mahakna hai Imphal gi NCC cadet amana Delhi da pangthokiba Prime Minister gi rally da parade commander oina sarok yakibadu cultural activities sing da North Eastern region asina mangjal thari haina takpani haiki. Major General Bisna Makhatana Manipur state ki oina NCC polo team nauna revive tawna honagani haina thajaba pikibaga loinana polo masana da haithoi singthoiba naha sing khangatuna Imphal da leiriba NCC unit asi mapangal kangkhatangani haiki. Hojik thokliba inter-community class haibadi maitai amasung kuki amadi kuki amasung naga gi marakta thokliba irang asi kuki singna makhoina ningliba mangla separate kuki state natraga kuki homeland asi legitimize tawna bokotnabada seasonary haina National Socialist Council of Nagaland NSNIM gi extended publicity wing EPW na thadorpa serol amana maral sirakle Indian government na makhoi gi master plan haibadi Indian state terrorism chathariba sida kuki community sizinaduna Manipur amasung Nagaland da geopolitical gi charangnaba thokhanba pambagi thawong singadu chathaduna lakli hairi cherola sinama khataraduna suspension of operation gi makha da train tawduna khulai paihaliba India na support tawba kuki militant sing asina tongan ba muong da irang thoganduna kuki sing asi victim oihali aduga atopa singna perpetrator singi kuki singna narrative sagatuna leiri hairi cherola sina kuki sing asi alien amasung refugee singni haina palduna India gi state sing da namduna khunda sillaba matung hojikti khudong saba kaya lauduna leiri masigi mathakta hojik leiriba maitai amasung kuki gi marakta inter community class naga gi lamda German amasung tiger road semgalakpa ukhul gi litanda naga gi yung kaya mai thaba Nagaland da maram leitana naga sing da attack tawba thodok sing asi kuki sing na makhoi gi manglal kuki state natraga kuki homeland semba yana bamadi territorial entity amas legitimize ohenba yana ba amadi Indian state asia choba militaristic geopolitical strategy amani hairi cherolasina hai hojik India gi strategy asida naga singbu maset tana thugaiduna faction sing semli Nagalim gi territory thugaina bu honari suspension of operation da leiba kuki group sing sizinaduna proxy war chathari hairi kuki terrorist sing khulai oina sizinaduna makoi gi operation area sing chawthorakna ba khona hale kuki terrorist sing Indian territory da training piduna yumlo nariba Myanmar da export tawraba matung pro democracy people's defense force PDF oina transform leibak adudasu kuki homeland natraga kuki state ki manglan Indian state Sandok hali haina mara siri zeros makha taraduna kuki sing ase British Imperial Authority singna Myanmar da leiba chin singsang paring dagi nongmai chindon da faduna puraklaga Naga territory settle tawhanduna Naga singdagi ngakthoknaba British singna buffer oina thamlakhibani hairi Manipur Police amasung Central Security Force ki apunba team singna Imphal East amasung Imphal West ki mafam singda sathakiba counter insurgency operation singda aina thingkraba lalhaulo People's Liberation Army PLA gi cadre ani faba ngamkhibaga loinana kusu khulai amadi explosive sing fagatpa ngamkhre hairi police ki pauna security force singna Imphal East district ki manung sanba sawombum da sathakiba operation da lalhaulo PLA gi active cadre ni haina
Seb Style Athokpam Manauton Maitai alias Ta Manau alias Malem alias Amujau Sahi Nifunitoy Sana Mayai Lekai Asi Pavangam Ki Hairi Amarumda Taingang Pokpigi Police Station ga Konba Yangang Pokpigi Bazar Mayaida Sathakiba Security ki Counter Insurgency Operation da Lalholo PLA ki Active Cadre ni Haiba Senkai Thungkai da Chenaba Seb Style Lieutenant Ningthozam Ibungocha alias Sathauba Mitai Chahi Kuntranipan Fabangam Kibaga Loinana Mangondigi Mobile ama Fagat Bangam Ki Hairi Security Force Singna Makhatana Patsoi Police Station ki Manusanba Ngairangbam Taunau Khul amadi Longa Koireng Taba Lambida Satakiba Search Operation amada Lalhoba Signal Sinduna Thamlamba Double Barrel Gun ama Magazine Yauba Country Made Pistol ama Tongan Tonganba Nongmai gi Marucha Maga Marifu Mathoi Magazine Ahum .36 hand grenade ahum detonator ama charger ga loinana Baofeng wireless handset ama Phagat Bangam Ki Hairi Security Force Singna Makhatana State Asigi Chin amasung Tampaki vulnerable zone singda law and order ningthina thamnabagi pandamda lepalaitana area domination amasung search operation singleptana chathari operation sing asigi manung sanna sing amasung Tampaki vulnerable oiba mafam sing security force ki naka amadi checkpoint chamaga ahum hangdoktuna achat awok sing check tawbagi thabak paikhatkre hairi masigi mathakta security force singna national highway number 38 Imphal Jiribam Lambida Chathok Chasin Tauriba Potsai Puba Gari Samaga Humpudra Taruk escort Tauduna Soingam Yaudana Imphal Tamna Purakre Hairi Security Force Singnan Jiribam Dangarang Imphal Lomdagi National Highway 38 Imphal Jiribam Lambi Fauraga Lakpa Yotek Thangtek Puba Truck Ama Check Tauba Matamda Yotek Thangtek Nanan Sinduna Ain Kaina Purokpa Timber Singh Phagat Pangam Kibaga Loinana Mioy Inisu Fagale Hairi Forest Range Officer Jiribam the official Oina Tauraki report amagi matungina Tha Sigi Taratarukta Imphal Jiribam Lambi Asida Truck Amada Timber Ain Kaina Imphal Lagi Jiribam Tamna Pukre Habagi Akak Nava Pau Ama Pirakpadagi Additional SP Law and Order Jiribamgi Supervision Makhada Lengang Pokpi Khulmaya the Special Mobile Patrol Unit Jiribam Amasung Chamayang Khaitaruk Suba CRPF Battalion Gi Quick Reaction Team QRT gi apunba team amana frisking amasung checking tauba matamda Tata Truck Registration Number RJ14GN 3247 asi khamduna check tauki truck asi Rajasthan gi Jaipur dagi Premchand sahi yankhai humdoi na thaubani aduga truck asi gi mapuna Rajasthan Jaipur dagi Narayan Lal Bhajia chahini funithoi asisu truck atuda tongduna lakhibaga loinana makoina truck atuda Puribasi iron scrap singni haina documents sing puthokuna security forces singda utke tungda security force singna chingnabadagi truck aduda makhata na check tawba matamda u bin sa magakun iron scrap makhada lotsinduna puramba thingnakibani hairi tungda security force sing aduna truck amasung iron kaina puramba timber sing adu formally oina mioi ani asiga puna sis tawki hairi security force singna fagalaba u timber sing Mari Lainaba Forest Department ta Makhataba legal action launaba sinakre hairi Kohsem Naloba Chahiyasi Class 12 Examination gi Ahanba Numita Exam Center ama oiriba Wabagai Higher Secondary School da exam matam Sangthabiu yade haibagi wahauda Mahairoi Singna che segai kiba amade thoganingdaba thodok sing thokiba du hakchin lawi haina Federal Students Organization Kanglai Park FESOK ki General Secretary Khangembam Manjit na Fongdorakle Education for Survival Youth for Transformation in Today's Manipur Haiba Thimda ngasi JN Dance Academy gi Auditorium Hall da pangthokiba Mahairoi Look asigi marirak suba mapok kumon thoramaduga mari leinana wafam asi mahak na fongdokhibane mahak na makha taraduna FESOK na hek safonglakpa matamdagi hauraga lamdamasigi Mahairoi singbu mating leiba afaba Mahairoi khunai ama puthokna bokonabada achauba thodang kaya lauduna lakliba Mahairoi Look amani hairiba Mahairoi Look asina Mahairoi khunai bu hena khumang chawsinna bamakata na so thabak thorom kaya pangthokhigani maruoina hozik NEP 2020 asigi matangda lenga ki maikai dagisu Lairiba college kharada implement tawrabasu college ayambada full implement tawbagi khudamdi uba fanglaktri maramaduna college kharada
8 semester chatnaba yaure adubu 6 semester fauba leiba college singi oinadi mahiroi kyana master tambagi matangda sayenabasing tholak natte masigisu masigumba fibam sing asida mahiroi singna hena tangdu laitana mahai masing tamhanna ba hairiba mahiroi lub asina thabak thorom kaya paikhatna ba khonagani loinana MPSC examination asida manipur gi matangda mapung fana khanghanna bagi damak tongan ba subject amasu hapchinna ba mahiroi lub asina thabak khara paikhatke haina su khali amadi handak pangthok liba ko semna loba class 12 ke examination asigi hoba numita exam asigi center oriba wabgai higher secondary school da ngarang mahiroi singna exam matam sangthabiu yade haibagi wahauda mahiroi singna answer paper se gai khiba amadi pamdaba thodok sing thokiba du fesoki maikai degi haksina lawdaba ngamde masiguma pamdaba thodok sing asi thoktanaba mari leinaba singna kanma migyeng sangbinaba haina su mahangna appeal tawki loinana masi ngasigi pangthokiba mahiroi lubasigi mapok kumon thoromaduda students welfare MU gi din professor Sej Ibohal Department of Teacher Education Manipur University ki associate professor Dr. Sej Tomba Dhanamanjuri University ki Department of History ki associate professor Dr. Malem Ningthauza amadi FESOC ki president Kanguzam Amarjitna maruoiba mithunglen sing oina saruk yakhi thoromadu ki saruk ama oina handa kosem na loba class 12 thagadaba mahiroi singna sel lawdaba takpi tambi khiba oza singi mafamda FESOC ki maikai dige sambal langyan fi tamduna ikai khumnabasu utki hꯧꯖꯤꯛ ꯐꯤꯁꯣꯛꯅ ꯄꯥꯏꯈꯠꯆꯒꯦ ꯈꯟꯖꯔꯤꯕ ꯃꯌꯥꯝꯁꯦ ꯁꯣꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀ꯭ꯂꯥꯁ NEPꯒꯤ ꯃꯇꯥꯡ ꯁꯣꯊꯔꯤꯕ ꯍꯥꯏꯗꯤ NEPꯗꯤ ꯏꯟꯗꯤꯌꯟ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅꯗꯤ NEPꯁꯦ ꯐꯨꯜ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗꯤ ꯂꯣꯏ ꯂꯩꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯀꯣꯂꯦꯖ ꯈꯔꯗꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗꯤ ꯍꯧꯔꯦ ꯑꯗꯨꯒ ꯐꯨꯜ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤ ꯎꯖꯗ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯣꯂꯦꯖꯀꯤ ꯃꯇꯥꯡꯗ ꯁꯦꯃꯤꯁꯇꯔ 8 ꯁꯦꯃꯤꯁꯇꯔ ꯆꯠꯅꯕ ꯌꯥꯎꯔꯦ ꯑꯗꯨꯒ 3 years ꯂꯩꯔꯒ 6 semester ꯐꯥꯎ ꯂꯩꯕ ꯀꯥꯡꯕꯨꯗ ꯃꯥꯁꯇꯔ ꯇꯝꯕꯒꯤ ꯃꯇꯥꯡꯁꯤꯗ ꯆꯌꯦꯠꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯀꯌꯥꯗꯁꯨ ꯑꯐꯕ ꯍꯦꯟꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯇꯝꯕ ꯉꯝꯅꯕꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯑꯐꯕ ꯊꯕꯛꯁꯨ ꯄꯥꯏꯈꯠꯀꯦ ꯈꯟꯖꯔꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯣꯜꯂꯛꯄ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏꯒꯤ MPSCꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯑꯃꯁꯨ ꯄꯥꯏꯈꯠꯀꯦꯅ ꯈꯟꯖꯔꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ MPSCꯒꯤ ꯑꯦꯛꯖꯥꯝꯁꯤꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛꯁꯦ ꯐꯖꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯐꯖꯅ ꯈꯪꯕꯒꯤ ꯃꯇꯥꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛ ꯄꯦꯄꯔ ꯑꯃꯇꯪ ꯍꯥꯞꯆꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯆꯒꯦ ꯈꯟꯖꯔꯤ Census listing kuntarit ka mari lainana house listing amasung housing census ISLO gi matangda numit humni sathakadaba district level training program Senapati district headquarter da leba deputy commissioner gi office ki conference hall da hawdokre training program asi principal census officer Senapati gi midyang makha da directorate of census operation Manipur amasung district administration Senapati ga kusam na dona pangthokpane Senapati gi deputy commissioner amasung principal census officer Mamuni Dole IAS na training program haldopagi thoramda training saruk yariba singda census exercise tawigi kanaba sing phongdokladuna Inglisingani kunma thoida pangthokani haina toramba census adu COVID-19 pandemic na maram oiraga pangthokpa ngamkhidana lakpani jathakadoriba census operation asida subdivisional officer sing amasung staff singi marakta coordination pinaduna census lisingani kuntaredasi mai pak na pangthokna bonasi haiki Pangthokiba training program adu Directorate of Census Operation Manipur officials singalusingduna census lisingani kuntareta yauriba curriculum haibadi census functionary singi role amasung responsibilities sing legal provisions sing manpower planning publicity activities sing maruina census ki procedure sing amasung definition ki matangda sandokna takhi training da saruk yakhiba singnasu census management amasung monitoring system haibadi User registration amasung module operations singi matangda ningthina note tawki pangthokliba program asida district level officer sing subdivisional officer sing amadi pangthokadoriba census operations singda saruk yagadoriba staff singsu saruk yakhi World War II gi matangda sijanaraba bom ni haina thajanaba bom ama Manipur gi kha thangba Thawal district ki manung sanba Hairok part 2 Tomal Makhong lekai da wal jannabagi laiba ko thokpa matamda Calling Karaba Pokhai Driba Bomadu Fangbangam Ki Hairi Bomasi Fangbagi Pau Hek Fangbaga Manipur Police Ki Bomb Detection Namasung Disposal Squad Amadi Sniffer Do Kaloina Nama Famadu de Sangsin Ki Tungda Bomb Squad Ki Timaduna Bomadu Butek Takaidana Lautok Laba Matungda Hairo Ki Safagatu Mufamama da Puraktuna Soingam Yaudana Pokhai Hanki Hairi Panbayai Manipurasi World War II Gi Manungda Sobalan Famamu Kimaramna Lisang Sitna Manipur gi mafamaya madalaibak tawba matamda World War II iragi explosive sing leptana fangduna lakli
हाइरिबा बोम्सिंग असी एलिट फोर्सेस अमसुंग जापानीज आर्मी की मरक्ता सोंगनाखिबा लान अदुदा पोखाई हौदबा बोम्सिंग ओइरमगनी हाइना पानरी। मणिपुर मियाम मरुओइना मैतै पांगल इचिलिनाव सिंगदा मुस्लिम धर्म की सेंगलबा रमदान था हौरकपा असिना याइफा पाउजुल पीरदुना मयांग इम्फाल असेंबली कॉन्स्टिट्यूएंसी की एमएलए के रविंद्रो सिंगना रमदान था असिना लाकपदा इंतप्पा नुंगाइबा अमदि धर्मदा पुगनिंग चंगबा ओइरसनु असिगुंबा ताइबंग मपुदा थौनिबा मतमसिदा अमगा थाजनबा अमदि नुक्सिनबा पुरकपा ओइरसनु पांथोकतोरिबा साखेन था असिना एखोइ पुंबदा थौजाल हइबगी वखलोल पोखनबा ngamba ओइरसनु अमदि एखोइ पुनमकना निंगजरिबा सिंग ताइबंग मपुना थौजान बिदुना एखोइ मसेलगी मरक्ता नुक्सि चानना हिमिनबा पिनबिबा ओइरसनु हाइना पाउजलदा पलकले। अमरोमदा लमदम असिदा खुंदा लेतादुना लैरिबा मैतै पांगल फुरुप मरुओइना इस्लाम लाइनिंग चटपसिंगी यामना मरुओइबा ngasiदगी हौरिबा रमदान साखेन था सेंगलबा कुरान शरीफ की मपोक था असना लाकपदा लमदम असिदा खुंदा मिनरिबा फुरुप कांगलुप खुदिमक्ता मणिपुर मैतै पांगल वेलफेयर ऑर्गेनाइजेशन MMPWO ना याइफा पाउजल पीबगा लोइनना रमदान था असि मपुंग फाना पांगथोक्तुना अलाना याबिनबा अमदे लमदम असिदा हौजिक तंगदो लैतादबा फिबमदा लैरिबा सिबुसु हानगी पुंसिदा हंजिन हनबिदुना नुंगाइबा याइफाबा इंगतप्पा चौखटपा इरमदम अमा मानबा खुनाई अमा ओइरसनु हाइना एखोइ पुनमकपु सेंबिबा मपु अलादा थौनी हौरसि हाइना फोंदोरकले। उख्रुल डिस्ट्रिक्ट की लितान था से निपानदगी थोकलिबा इरांग असिबा लाक्सिनबा होनबा स्टेट अमसुंग सेंट्रल सिक्योरिटी फोर्सेस की टीम सिंगना मिकुपनाहुम सिंगना लितान की अकोइबदा लैरखिबगा लोइनना चिंगनबा मफम सिंग सर्च ऑपरेशन सिंग पथबा हौखरे हाइरि लितान पुलिस स्टेशन की मनुंग सनबा मोंगकोट चेपु मफम सिंगदा चटखिबा सर्च ऑपरेशन मिलिटेंट सिंगा सिंजन नरंबा टेम्पररी बंकर सिंग थुगाइदुना मांगहनखिबगा लोइनना मफम अदुदगी कापथोरखरबा नोंगमई मरुगी तोकनिंग कुनगा मरी फंगबा ngamkhre हाइरि। स्टेट पुलिस सेंट्रल सिक्योरिटी फोर्स अमसुंग फॉरेस्ट डिपार्टमेंट के ऑफिशियल सिंगा लोइनना कांगपोपी डिस्ट्रिक्ट की कैथलमानबी पुलिस स्टेशन कोनबा सेजांग अमसुंग खोइरिपोक खुलगी चिंसांग परिंगदा आइन काइना लम हेक्टर कुनिथोइदा थारंबा पोपी पाम्बी सिंग यामथतुना मांगहनखिबता लोइनना मफम अदुदा सारंबा लोकतांग संग सिंग मई थादुना मांगहनख्रे हाइरि। ममांगी लैंगाक की मतमदा एडमिनिस्ट्रेटिव कमिटी दा मेंबर ओइरंबा लंगमैदोंग सिटी ब्लॉक की मखादा लैबा वांगू ग्राम पंचायत वार्ड नंबर 5 की मेंबर ओइरंबा सनसम बीरचंद्रना ग्राम पंचायत सिदा ममांगदा मुक्ता थोखिदबा तौखिदबा जॉब कार्ड होल्डर सिंगी खुसुमन फंगफम थोकपा पैसा यामना हंथना पिरंबा थेंगनरे मियोय सिमियांगी हक मतपा चिंदा अफबा साबा मियोयने हाइना वांगू यूथ फ्रंट ना हाइरि वाफम सिंग असे वांगू यूथ फ्रंट अमदि जॉब कार्ड होल्डर सिंग यावना वांगू लाइफम कम्युनिटी हॉल पांगथोखिबा पावगी मिफम अमदा वांगू यूथ फ्रंट के एग्जीक्यूटिव मेंबर सापम अमरजित ना हाइकिबनी सापम अमरजित ना हाइ था सिगे 15 सुबनुए सिगे मनुंगदा लैबा ग्राम पंचायत मंगा गिहाना एडमिनिस्ट्रेटिव कमिटी दा मेंबर ओइरंबा सिंग यावना वांगू दा पांगथोखिबा पावगी मिफम अमदा वांगांगलोय ओइखिबा सनसम बीरचंद्रना थमोय सेंबा लेबाकी खनबा सादुना मीडिया दा फोंदोखिबा दु अंगकपा पोई हायरादुना सनसम बीरचंद्रना यामना असेंबा सुंबा मियांगी खनबा सादुना अंग फोंदोकलखिबा वाफम अदुगी मतुंग इना वांगू यूथ फ्रंट ना महाकी वार्डता थबक निंगथिना तौरिबरा हाइना यंगसलुबदा वांगू ग्राम पंचायत की मनुंगदा लैबा अपुनबा वार्ड मापनगी मनुंगदा मांगना मेंबर ओइबा वार्ड नंबर 5 असना जॉब कार्ड होल्डर सिंगी खुसुमलसी वांगू जीपी की वार्ड खुदिंगमक्तगी ख्वाइदगी पैसा यामदना पीबा वार्ड ओइरमखी अदुबु मसाना ngang wafam fawba ngakpa ngamdaba adu wangu youth front na yaningde mamangda semlamba wangu GP gi administrative committee gi member singna haidokiba wana ama thabakna ama tawbasing asi nauna semlakadoriba administrative committee da aduma khanba mathau taribra haibadu manipur gi chief minister Waikhem Sana meeting sangbiyu youth front wangu amadi praja miyamna supanchayat election tawdriba fawba anauba administrative committee ama semlapada taramna oksabaga loinana tuning thogatsari tawbatabu खनबीरप मतमदा प्रजा मियामगी उहुल खंगना थमोय सेंगना थबक तौरकदबा लमदम मदुगी चौखट खोंथांग पुरकदबा मतिंग लैबा एडमिनिस्ट्रेटिव कमिटी अमा सेंगबिरकनी हाबगी थाजब लेंगता वांगू यूथ फ्रंट की माइकडी से मिनिस्टर की पुनिंग सिंसिलकले
Manipur State की ओइना The Sexual Harassment of Women at Workplace Prevention, Prohibition and Redressal Act 2013 की मखादा हौजिक फाउबगी ओइना Manipur State Commission for Women MSCW दा complaint सिंग पिखलखिबा लेट्री ngarang pangthokhiba nongmagi oiba sensitization program amada laukthokre MC Napigini MSCW amasung District Administration Bisnupur na punna khusamnaduna Bisnupur gi mini secretariat complex ki secretariat hall da pangthokiba program aduda TS Diningfam Monsang Chairperson MSCW W Fazatombi Member Secretary MSCW amasung Additional Director DIPR SK Sophia Member MSCW SS Kunamani SC2 DC Bisnupur S Trifena Raiken Namai SDPO Bisnupur District Level Officer Singh Internal amasung Local Committee Singh gi Member Singh amadi tongan ba Department Singh Staff Singh Susawgyaki Thawamaduga Mari Lenana Chairperson TS Diningfam Monsang Nahai MSCW C Nupi Singh da Empowerment amasung Welfare Singh Pinaba amadi Nupi Singh da Laiba Khudong Sadaba Singh Kokhanduna Legal Safeguard Pinaba Linkhatkibani Haiki Pangthokliba Program asigi maruoiba pandamdi Internal amasung Local Committee Singh listing ani tara humjoi ek asigi nunggi oiba sing khanghanduna ek assisted asida ningthin implement taunabagini haiki Manipur State ki oina The Sexual Harassment of Women at Workplace Prevention, Prohibition and Redressal Act 2013 ki makhada hojik faubagi oina Manipur State Commission for Women MSCW da complaint sing pikhalakhiba leitri haina mahakna pongdokhi District Legal Services Authority Bisnupur amadi Legal Literacy Club St. John English School Nambolga Kusam Naraga School asimaktada nongmagi oiba Legal Awareness Program ama pangthokre ngasigi awareness program adu National Legal Services Authority Nalsagi makhada Bharat pumbagi oina paikhalakpa ASA Awareness Support Help and Action Standard Operating Procedure towards Eliminating Child Marriage 2025 ki manung sanba 100 Days Intensive Awareness Campaign for Child Marriage Free Bharat haiba thoramadugi manung channa Manipur State Legal Services Authority Marshal Sagi mityang makhada pangthokpani Prohibition of Child Marriage 2026 da hena mityang thamlaga pangthokpa thoramasida Samom Ibzen Chairman District Level Services Authority Bisnupur Srimati Bineshwari Maibam Secretary District Legal Services Authority Bisnupur RK Nirmala Devi Principal St. John English High School Nambol Maitan Kaishangbam Gopendra Singh Vice Principal St. John English High School na President Member oina Tastafamki Thoramadugi mapung oiba topic ani Prohibition of Child Marriage Act 2006 100 Days Intensive Awareness Campaign on Child Marriage Free Bharat Child Marriage a barrier in nation's development haibasida Samom Ibjen Chairman District Legal Services Authority Bisnupur amadi D.A. Sudhir Advocate Deputy Chief Legal Aid Defense Council System LACDS Bisnupur ani namathang manau naina resource person oina wa ngangki Leptana pangthuktuna lakpa lamtagi nongma panba laipung kaba irai wakha nonggumpung chingu khoyum maru khundina pham mapugi thailon wakha laimaching Imphal East nongma panbaga mari lainana Uttara Sanglen Sana Konungi Luching Purel Wangkhai lakpa khabam lakpa miyam yauna lepaki yaifnaba amadi ningthau mara setnaba panba sahonga hongba pinabiu haina atingkhok maru sidaba lainingthau sanamahi ibudau pakhang-bagi mafamda thauni thorom miyanga loinana irat thauni thorom amaiba amaibi singa loinana pangthokre haina ngamthang thauburel wahengbam luwang leimana miyamda thamlakle Thaubal Moijing Laingoi Zinda ngarang sanaki pataret suba state level table Tennis Ball Cricket MBCC Trophy 2026 की semi-final match da Laitan Pokpi Ideal Club की opponent oikiba host team bu aranba moongda walk over piduna final changhan khiba haibagi mayokta ngasi Laitan Pokpi Ideal Club na Thobal Police Station की officer in charge da complaint file tawkre complaint asigi matung inna hairiba semi-final match asigi damakta Ideal Club की team na matam chana semi-final match sanaba haugadaba matamdagi pungkhai ama mangjaunana laktuna opponent team lakpa ngaikhi adubu nungthilgi pung 3 dagi haugadaba match adu pung 2 makhai dagi 3 fauba
ngairaba phawba opponent oiriba host team adu lakhide tungda pung mari helaba matungda lakhiba team adu bu shilli langliba singna aranba mongda walk over pikhibani haire maram aduna sigumba leba macha tadaba tawong asi matungda mu hana sathabiganu haina mari leinaba singda appeal tawrakle aroibada maroiba paw mukana pisari Sugunu napat faunari bathong het saba loibaga napat amani tangting di IDP sing masa masa gi yumda hanjin hanna bo honaragani haina Chief Minister White Khamsana thajaba pikre Ayush amani herbal gi polam sing sungliba amani yoliba license paidaba mi sing mathakta action lakhulagani hairi Cabinet expansion tauraba matung portfolio yanthokani CM Kangpokpi Phauraga Senapatida Cabinet Mifam Pangthokani haina Deputy Chief Minister Losi Dikona Phonglokre NCC NU Divisiongi ADG Major General Anurag Vechna NCC Manipur Unit Mapangal Kangkhat Hanabagi Thorang Sing Lauthokre Kuki Singhu Maita Yamadi Nagaga, Hanahanduna, Indiana, separate Kuki state sim the master plan Tauri Haina NSN IM Namaral Sirakli. ISCOM News na pizza ba hauzik fawbagi Manipuri paw matang sida lugjare miling tabiri ba singwa mukana khurumjari.